ꯅꯪꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯒꯁꯨ ꯕꯔꯊꯗꯦ ꯑꯦꯅꯤꯚꯔꯁꯔꯤ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯀꯥꯎꯔꯝꯕ ꯌꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯅꯪꯒꯤ ꯀꯥ ꯃꯣꯠꯄ, ꯌꯨꯝ ꯑꯀꯣꯏꯕ ꯃꯣꯠꯄꯗꯨ ꯃꯇꯝ ꯈꯨꯗꯤꯡꯗ ꯇꯟꯕꯒꯤꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯗꯨ ꯅꯪꯅ ꯋꯥꯈꯜ ꯂꯨꯅ ꯈꯟꯊꯒꯟꯕꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯅꯪꯁꯤ ꯑꯅꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯃꯌꯥꯝ ꯈꯟꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯒ ꯅꯊꯟꯇ ꯂꯩꯅꯕ ꯍꯣꯠꯅꯕ꯭ꯔꯥ? ꯃꯁꯤꯒꯤ ꯍꯩꯅꯕꯤꯁꯤ ꯂꯩꯔꯒꯗꯤ ꯅꯪ ꯋꯥꯈꯜ ꯂꯨꯅ ꯈꯟꯒꯟꯕ ꯃꯤꯅꯤ꯫ ꯅꯊꯟꯇ ꯂꯩꯒꯟꯕ ꯈꯛꯇ ꯅꯠꯇꯅ ꯅꯪꯁꯤ ꯋꯥꯈꯜ ꯂꯨꯅ ꯈꯟꯕ ꯗꯤꯞ ꯊꯤꯡꯀꯔ ꯑꯃ ꯑꯣꯏꯔꯒꯗꯤ ꯋꯥꯈꯜ ꯂꯩꯕ ꯃꯉꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯂꯤꯛꯅ ꯐꯪꯅꯔꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯖꯨꯒ ꯑꯁꯤꯗ ꯅꯁꯥꯕꯨ ꯈꯪꯖꯅꯕ, ꯁꯃꯥꯖ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯅꯕ ꯃꯇꯝ ꯂꯧꯕ ꯃꯤꯅꯤ꯫ ꯋꯥꯈꯜ ꯂꯨꯅ ꯈꯟꯒꯟꯕ ꯃꯤꯁꯤꯡꯁꯤ ꯑꯅꯝꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯂꯩꯒꯜꯂꯤ, ꯋꯥ ꯉꯥꯡꯒꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯅꯧꯕ ꯂꯧꯁꯤꯡ ꯇꯝꯕ ꯄꯥꯝꯒꯟꯕ, ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯒꯟꯕ, ꯊꯋꯥꯏ ꯌꯥꯎꯒꯟꯕ ꯃꯤꯅꯤ꯫ ꯃꯈꯣꯏꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯈꯪꯕ ꯄꯥꯝꯃꯤ, ꯈꯪꯁꯨ ꯈꯪꯒꯜꯂꯤ꯫ ꯑꯗꯨꯅ ꯄꯤꯔꯤꯕ ꯃꯒꯨꯟꯁꯤꯡꯁꯤ ꯆꯦꯜꯂꯒꯗꯤ ꯅꯪ ꯋꯥꯈꯜ ꯂꯨꯅ ꯈꯟꯒꯟꯕ ꯃꯤꯅꯤ꯫ ꯃꯨꯟꯅ ꯌꯦꯡꯒꯟꯕ: ꯂꯨꯁꯟꯅ ꯈꯟꯒꯟꯕ ꯃꯤꯁꯤꯡꯁꯤ ꯑꯅꯝꯕ ꯃꯇꯝꯗ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ, ꯇꯥꯁꯟꯕ ꯀꯜꯂꯤ꯫ ꯃꯈꯣꯏꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯗ꯭ꯔꯤꯉꯩꯗ ꯍꯤꯔꯝꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯅ ꯍꯥꯟꯅ ꯅꯩꯅ ꯊꯣꯛꯏ꯫ ꯅꯪꯅ ꯐꯤꯔꯦꯞꯇꯨ ꯂꯧꯗ꯭ꯔꯤꯉꯩꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯍꯥꯟꯅ ꯈꯣꯝꯖꯤꯟꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯍꯩꯁꯤꯡꯕꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯀꯤ ꯌꯦꯡꯉꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯗꯤꯁꯤꯖꯟꯗꯨ ꯂꯧꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯔꯝꯁꯤꯅ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯈꯨꯗꯛꯇ ꯄꯥꯎꯈꯨꯝ ꯄꯥꯝꯕꯅ ꯄꯥꯎꯈꯨꯝꯗꯨ ꯊꯨꯅ ꯐꯪꯉꯣꯏ ꯈꯟꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯈꯪꯒꯗꯕꯗꯤ ꯋꯥꯈꯜ ꯂꯨꯅ ꯈꯟꯕ ꯃꯤ ꯑꯃꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯛꯄ ꯍꯥꯏꯕꯁꯤ ꯇꯔꯥꯏꯅ ꯂꯧꯔꯛꯄ ꯅꯠꯇꯦ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯩꯅꯔꯒ ꯑꯐ ꯐꯠꯇ ꯀꯨꯞꯅ ꯈꯜꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯋꯥꯔꯦꯞꯇꯨ ꯂꯧꯔꯛꯄꯅꯤ꯫ ꯑꯅꯧ ꯑꯅꯧꯕ ꯏ ꯄꯥꯎ, ꯑꯅꯧꯕ ꯊꯕꯛꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯏ꯫ ꯃꯈꯣꯏꯁꯤ ꯑꯔꯥꯟꯕ ꯄꯥꯎ ꯈꯪꯗꯣꯛꯄ, ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯒꯨꯒꯜꯒꯤ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯆꯥꯅꯕ ꯃꯤꯁꯤꯡꯅꯤ꯫ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯒꯟꯗꯦ, ꯃꯊꯟꯇ ꯂꯩꯒꯜꯂꯤ꯫ ꯂꯨꯁꯟꯅ ꯈꯟꯒꯟꯕ ꯃꯤ ꯑꯌꯥꯝꯕ ꯋꯥ ꯉꯥꯡꯒꯟꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯒꯜꯂꯤ ꯑꯃꯗꯤ ꯅꯨꯡꯗ ꯋꯥꯈꯜ ꯃꯌꯥꯝ ꯈꯜꯂꯤ꯫ ꯅꯪꯅ ꯅꯁꯥꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯇꯝꯗ ꯃꯌꯥꯝ ꯃꯔꯛꯇꯗꯤ ꯈꯛ ꯈꯜꯂꯝꯃꯣꯏ, ꯅꯊꯟꯇ ꯇꯨꯃꯤꯟꯅ ꯈꯜꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯗꯤꯞ ꯊꯤꯡꯀꯔ ꯑꯃꯅꯗꯤ ꯑꯅꯝꯕ ꯃꯇꯝꯗ ꯋꯥꯈꯜꯗꯨ ꯃꯅꯨꯡ ꯍꯟꯖꯟꯅ ꯈꯟꯅꯕ, ꯐꯖꯕ ꯋꯥꯈꯜ ꯊꯣꯛꯅꯕ ꯃꯌꯥम ꯃꯔꯛꯇ ꯀꯌꯥ ꯂꯩꯒꯟꯗꯦ꯫ ꯃꯤ ꯃꯌꯥꯝ ꯄꯨꯟꯕ, ꯆꯔꯥꯡꯅꯕ ꯈꯣꯟꯖꯦꯜꯒꯤ ꯃꯔꯛꯇ ꯂꯩꯕꯁꯤꯅ ꯋꯥꯈꯜꯗꯨ ꯆꯣꯛꯊꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏ꯫ ꯃꯈꯣꯏꯁꯤ ꯇꯣꯞ ꯇꯣꯞꯄ ꯃꯈꯜꯒꯤ ꯃꯤꯅꯤ, ꯏꯀꯥꯏ ꯊꯤꯒꯟꯕꯁꯨ ꯅꯠꯇꯦ꯫ ꯃꯌꯥꯝꯅ ꯈꯪꯅꯗꯕ ꯃꯈꯣꯏꯒꯤ ꯃꯒꯨꯟ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯊꯧꯅꯥꯗꯨ ꯃꯁꯥꯒꯤ ꯅꯨꯡꯗꯒꯤ ꯄꯤꯊꯣꯛꯆꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯤ ꯊꯕꯛ ꯇꯧꯕꯒꯤ ꯊꯧꯅꯥꯗꯨ ꯃꯄꯥꯟꯗꯒꯤ ꯐꯪꯉꯛꯏ꯫ ꯃꯤ ꯑꯇꯣꯞꯄꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯆꯪꯏ꯫ ꯈꯪꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯏ: ꯋꯥꯈꯜ ꯂꯨꯁꯟꯅ ꯈꯟꯒꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯗꯨꯒꯤꯃꯔꯝꯗ ꯌꯥꯝꯅ ꯈꯪꯅꯤꯡꯒꯜꯂꯤ꯫ ꯄꯣꯠꯁꯤꯡꯗꯨꯅ ꯀꯔꯝꯅ ꯃꯊꯧ ꯇꯧꯔꯤꯕꯅꯣ, ꯀꯔꯝꯅ ꯃꯈꯣꯏꯁꯤ ꯑꯣꯏꯔꯤꯕꯅꯣ, ꯃꯤꯅ ꯇꯨꯀꯠꯆꯕ ꯐꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯏ꯫ ꯅꯪꯁꯤ ꯁꯕꯖꯦꯛ ꯑꯌꯥꯝꯕ ꯍꯤꯁꯇ꯭ꯔꯤ, ꯄꯣꯂꯤꯇꯤꯛꯁ, ꯁꯥꯏꯟꯁ, ꯂꯤꯇꯔꯦꯆꯔ ꯑꯁꯤꯅꯆꯤꯡꯕꯗ ꯍꯩꯅꯒꯜꯂꯤ꯫ ꯅꯪꯅ ꯍꯦꯟꯅ ꯇꯝꯅꯤꯡꯏ, ꯃꯔꯝꯗꯤ ꯅꯣꯂꯦꯖꯇꯨꯅ ꯅꯪꯕꯨ ꯍꯔꯥꯎꯍꯜꯂꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯈꯪꯒꯟꯕ ꯃꯤꯅꯤ꯫ ꯀꯥꯎꯒꯜꯂꯤ: ꯂꯨꯅ ꯈꯟꯒꯟꯕ ꯃꯤꯁꯤꯡꯁꯤꯅ ꯀꯥ ꯍꯦꯟꯅ ꯈꯟꯃꯟꯕꯅ ꯅꯨꯡꯇꯤꯒꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯅꯪꯒꯤ ꯀꯣꯛꯇ ꯆꯪꯉꯣꯏ, ꯃꯔꯝꯗꯤ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯅꯧꯕ ꯅꯣꯂꯦꯖꯇꯨꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯈꯤꯕꯅ ꯀꯥꯎꯒꯟꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯏ꯫ ꯅꯪꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯒꯁꯨ ꯕꯔꯊꯗꯦ, ꯑꯦꯅꯤꯚꯔꯁꯔꯤ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯀꯥꯎꯔꯝꯕ ꯌꯥꯏ꯫ ꯃꯁꯤ ꯅꯪꯅ ꯃꯤꯗꯨꯗ ꯅꯁꯥꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯄꯤꯔꯤꯕ ꯍꯤꯔꯝꯗꯨꯗ ꯀꯥ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯕꯒꯤꯅꯤ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯒꯟꯕ: ꯂꯨꯅ ꯈꯟꯖꯟꯒꯟꯕ ꯃꯤꯁꯤꯡꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯕꯗ ꯌꯥꯝꯅ ꯍꯩꯁꯤꯡꯏ꯫ ꯋꯥꯈꯜ ꯂꯨꯅ ꯈꯟꯊꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤꯗꯤ ꯍꯧꯅꯁꯥ ꯑꯣꯏꯕꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯦꯛꯇꯗ ꯂꯥꯏꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯜꯂꯤ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯗ ꯃꯇꯝ ꯊꯥꯗꯔꯒ ꯈꯜꯂꯒ ꯇꯧꯕ ꯃꯇꯝꯗ ꯑꯅꯝꯕ ꯃꯇꯝꯗ ꯑꯆꯧꯕ ꯑꯁꯣꯏꯕꯁꯤꯡꯗꯤ ꯄꯥꯛꯅ ꯊꯣꯛꯀꯟꯗꯦ꯫ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯟꯕ ꯀꯌꯥ ꯍꯩꯒꯟꯗꯦ: ꯅꯊꯟꯇ ꯋꯥꯈꯜ ꯈꯟꯒꯟꯕꯒꯤ ꯃꯊꯛꯇ ꯋꯥꯈꯜ ꯂꯨꯊꯅ ꯈꯟꯕ ꯃꯤꯁꯤꯡꯁꯤ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ, ꯅꯨꯡꯇꯤꯒꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨꯗ ꯀꯌꯥ ꯍꯩꯅꯒꯟꯗꯦ꯫ ꯑꯅꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥ ꯇꯃꯛ ꯉꯥꯡꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯩꯅꯕꯤꯁꯤꯒꯤ ꯐꯠꯇꯕꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯤꯔꯛ ꯄꯨꯟꯕꯗ ꯀꯌꯥ ꯍꯩꯊꯣꯏꯗꯕ, ꯃꯤꯅ ꯅꯪꯕꯨ ꯂꯝꯆꯠ ꯐꯖꯕ ꯃꯤꯇꯕꯨ ꯇꯤꯟꯅꯕ ꯃꯤ ꯑꯣꯏꯅ ꯎꯈꯤꯕꯁꯨ ꯌꯥꯏ, ꯃꯔꯝꯗꯤ ꯋꯥꯆꯣꯏ ꯉꯥꯡꯕ ꯑꯃꯗꯤ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯕꯗ ꯀꯌా ꯍꯩꯅꯔꯣꯏ꯫ ꯑꯗꯨꯕꯨ ꯗꯤꯞ ꯊꯤꯡꯀꯔ ꯑꯃ ꯑꯣꯏꯅ ꯋꯥꯈꯜ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯕ ꯄꯥꯝꯒꯅꯤ꯫ ꯃꯤ ꯑꯃꯃꯝꯒ ꯈꯛꯇꯃꯛ ꯋꯥꯔꯤ ꯁꯥꯅꯕꯗ ꯍꯦꯟꯅ ꯊꯋꯥꯏ ꯂꯨꯞꯀꯅꯤ, ꯃꯔꯝꯗꯤ ꯃꯤꯗꯨꯗ ꯅꯪꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯃꯇꯝꯗꯨ ꯄꯤꯗꯨꯅ ꯀꯨꯞꯊꯅ ꯃꯅꯨꯡ ꯌꯧꯅ ꯋꯥꯔꯤ ꯁꯥꯅꯕꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯒꯅꯤ꯫
mayamna chatnariba mawongda heinaroi wakhal luna khallagadi mayamna pamnaba mayamna taunaba thabakta heinadaba fawgani mayamna nungai thokpa thabaksingda nungaiba fawroi maming chatpa TV program sing amadi celebrity singi maramda warem ngangwada heinadaba fawgani mayamna kaisu laitaba wada matam ka hena manghanbadu ubada nangna thanta ngakpa fawgani ka hena wakhal khanjanba overthinking deep thinking habsi anama matamda wakhal hena khanjanba oigalli maramdi masidi hiram ama hektada hena nainabaduni karigumba kandasu hiram amada ka hena luna khanjalli masina nangbu khanjalloidaba mafamda hena khanjanduna hena wakhal waba pokhanbasu ya hiram amada nainerigai natraga wazana para takligai oirasu nathanta ka hena khanjalamba thengnabasu ya FIREP lawba ngamdaba yamna luna khanganba mi singsi thabak ama horamdaida natraga FIREP ama lawramdaida luna thoi anamba matamda thabak tu nangi wakhal manungda kha oina tawi masina maram oiraga nangi manglandu sengbo honthokpada wana thoi masina nangi mai pakpagi lambida chaitheng pirai nangna hongdokpa ama darkar oire khallagasu hongbadi pakna ngamloi masina nangbu thawai nungai handabsu yai fagi tawbugi magun nangna khantharamdabasu yai dubu luna khanthaganba mi singsi fagi gi magun wangna yawi nangna party amagi maroiba wari roi ama oiramdabasu yai adubu nangonda noknaba fagi tawba haibagi magun amadi yawri nangsi haisingba amadi pajaw wangang sangang khanglagasu hibam khudingda noknabagi masak amadi pothokpa haigani nangna sana tantada noknabasu haigani migi awaba mateng pangganba luna khanganba mi singsi thamoi nauba matam khudingda tamba pamjaba mi singni wakhal luna khanbana matam ayambada migi thamoi da fawbadu nangonda su fawba ngami khangba kanba amadi taba haibana maram oiraga migi awaba khudingda michang mikai naidana mateng pangbinaba ngaiduna leigani maramdi migi awaba khangbana nangonda tawhaningdaba mawongdu mingonda su tawdana honagani thengnakiba thabaktu nainaba deep thinker amana magi haukiba matam hojik oiriba amadi lakadaba matamgidamak nainaba habisi mahausani nangna achomba wafamsing nangi thengnarakpa lawsingdu lawsingani nangi haisingbadu sijanaduna nangi kokta makoisingdu anauba lawsing ama onthokpa haigani nangi tunggi lambigidamak sem sadana leigani natra senra naba maung utpasiya karigumba nangsi deep thinker ama oiragadi nangonda ka hena maroi khandaba thabaksingdu tawbada awaba oiramba yai masidi fattaba hainabi natte nangi maroiba thabaktuda pukning changna tawbani nangonda maroidaba thabaktu mina maroibani hairgasu maduna nangi wakhaldu wahanaba khak honade khudam oina nangi ka motpa yum akoiba motpadu matam khudingda tanbagini haibi yaroi madu nangna wakhalluna khanthaganbagi khudam ama oibisu yai kolik wairam sengbagi mahutta maroibaduda hena pukning lupthabagini wakhal sagatkanba nangna matam hena wakhal khallikai nangi akoibada leiriba pibamsingdudagi lapthorakani manglan sagatparomda hena lupsilakani wakhal luna khanganba misingna khwaidigi fajaba wari natraga khwaidigi fajaba picture puthokpa ngamgalli maramdi makoina wakhaldu manung yawna khanjinduna pumnamak oithokhali aduna wakhal luna khanganba deep thinking habisi hiram ayambada khangganba aisingba migi thamoibusu khangbiba misingni nangsu masigi wakhal si seli khanbra natraga karamba jamchatsing nanga chanai habidu comment pibirau sigum video singsi makatana yengbiningba taragadi subscribe tobiyu THAOMEI studio na nangna sabu munna khangjanaba maroiba information kya pinaba video kya puthokchari soidina yengbiyu